ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯏꯅꯕꯇꯤꯗꯒꯤ ꯇꯝꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯉꯥꯛꯇꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ HSLCꯒꯤ ꯃꯦꯇ꯭ꯔꯤꯛꯀꯤ ꯄꯔꯤꯈꯥ ꯑꯁꯤꯗ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯂꯥꯛꯈꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯣꯏꯔꯝꯕ ꯄꯨꯏꯅꯕꯇꯤ M E ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯉꯝꯖꯕ ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯃꯈꯣꯏ ꯄꯤꯖꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯖꯔꯒ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯗ ꯃꯈꯣꯏꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯀꯗꯥꯏꯗ ꯇꯝꯒꯗꯧꯕꯒꯤ ꯋꯥꯐꯝꯁꯤꯡꯗꯨ ꯍꯪꯖꯒꯦ ꯃꯈꯥ ꯇꯥꯕ ꯑꯁꯤ ꯑꯩ ꯑꯣꯖꯥꯁꯤꯡꯗ ꯑꯍꯥꯟꯕꯗ ꯋꯥ ꯈꯔ ꯑꯗꯨꯝ ꯍꯪꯖꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯖꯥ ꯆꯧ ꯑꯣꯖꯥ ꯍꯦꯗꯃꯥꯁꯇꯔ ꯑꯣꯖꯥ ꯔꯕꯤꯟꯗ꯭ꯔꯣꯗꯒꯤ ꯋꯥ ꯈꯔ ꯑꯗꯨꯝ ꯇꯥꯃꯤꯟꯅꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯄꯨꯏꯅꯕꯇꯤ M E ꯁ꯭ꯀꯨꯜ ꯗ ꯇꯝꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯟꯗꯛꯀꯤ ꯃꯦꯇ꯭ꯔꯤꯛꯀꯤ ꯔꯤꯖꯜꯇ ꯌꯥꯝꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯁ꯭ꯇꯥꯔ ꯃꯥꯔꯛꯅꯆꯤꯡꯕ ꯐꯪꯗꯨꯅ ꯌꯥꯝꯅ ꯑꯐꯕ ꯔꯤꯖꯜ ꯄꯨꯔꯛꯄꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯄꯣꯛꯆꯩ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯑꯁꯤꯗꯒꯤꯁꯨ ꯃꯊꯪ ꯍꯦꯟꯅ ꯑꯐꯕ ꯔꯤꯖꯜ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯥ ꯑꯗꯨꯝꯕꯒ ꯂꯣꯏꯅꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐ-ꯃꯪꯒꯣꯜꯁꯨ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯅꯤꯡꯕ ꯃꯇꯥꯡ ꯑꯁꯤ ꯃꯁꯤꯒ ꯆꯨꯅꯅ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯏꯅꯕꯇꯤ M E ꯁ꯭ꯀꯨꯜꯗ ꯇꯝꯈꯤꯕ ꯑꯉꯥꯡꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ LP ꯁꯦ ꯂꯩꯔꯝꯗꯦ ꯑꯗꯣ ꯑꯩꯈꯣꯏ M E ꯁꯦꯛꯁꯟꯗ 6, 7, 8 ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯃꯈꯛꯅꯤ ꯍꯥꯏꯔꯤꯕ ꯀ꯭ꯂꯥꯁ ꯑꯍꯨꯝꯁꯤꯗ ꯇꯝꯈꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯃꯦꯇ꯭ꯔꯤꯛ ꯐꯥꯎꯟꯗꯦꯁꯟꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯟꯖꯩ ꯁꯤꯒꯤ M E ꯁ꯭ꯀꯨꯜ ꯑꯁꯤ ꯀ꯭ꯂꯥꯁ 6, 7, 8 ꯑꯁꯤ ꯑꯗꯨꯅ ꯃꯦꯇ꯭ꯔꯤꯛ ꯐꯥꯎꯟꯗꯦꯁꯟꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯕꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯗꯥꯏ ꯐꯥꯎꯕ ꯃꯦꯇ꯭ꯔꯤꯛꯀꯤ ꯃꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯊꯦꯡꯅꯕꯗ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯨꯒꯤ ꯐꯣꯔꯃꯨꯂꯥ ꯑꯗꯨꯒꯤ ꯇꯦꯛꯅꯤꯛ ꯑꯁꯤꯅꯆꯤꯡꯕ ꯇꯣꯉꯥꯟꯕ ꯕꯦꯁꯤꯁ ꯈꯔꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯗ ꯇꯥꯛꯄꯤ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯁꯨꯝ ꯃꯈꯣꯏꯒꯤ ꯒ꯭ꯔꯣꯊꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯁꯤ ꯋꯥꯡꯈꯠꯂꯛꯄ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯇꯧꯗꯅ ꯃꯥꯒꯤ ꯃꯊꯛ ꯊꯣꯡꯕꯒꯤ ꯀ꯭ꯂꯥꯁ ꯑꯁꯤ ꯂꯧꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯊꯣꯛꯈꯤꯕ ꯂꯣꯏꯅꯅ ꯀ꯭ꯂꯥꯁꯀꯤ ꯄꯣꯔꯥꯅꯆꯤꯡꯕ ꯃꯊꯪ ꯅꯣꯂꯦꯖ ꯀꯌꯥ ꯇꯥꯟꯁꯤꯜꯂꯛꯄꯗ ꯍꯦꯟꯅ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯈꯤꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝ ꯂꯥꯏꯅ ꯍꯟꯗꯛꯀꯤ ꯔꯤꯖꯜ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯆꯤꯡꯕ ꯁ꯭ꯇꯥꯔꯅꯆꯤꯡꯕ ꯗꯤꯁꯇꯤꯡꯁꯟꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯂꯧꯔꯛꯄꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯥꯖꯩ ꯂꯣꯏꯅꯅ ꯃꯁꯤꯗ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯄꯦꯟꯗꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯔꯝꯕꯗꯤ ꯁꯥꯇ꯭ꯔꯁꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯪꯉꯤꯁꯦ ꯑꯅꯤꯅꯤ ꯁ꯭ꯇꯥꯔ ꯐꯪꯉꯤꯁꯦ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ 2, 3 ꯑꯃꯒ ꯑꯩꯈꯣꯏ ꯁ꯭ꯇꯥꯔ ꯌꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯔꯤꯖꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅ ꯐꯪꯉꯤꯕ ꯁ꯭ꯀꯣꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯝ ꯑꯩꯈꯣꯏꯒꯤ ꯄꯔꯁꯦꯟꯇꯦꯖꯇ ꯈꯖꯤꯛ 0.23 ꯑꯗꯨꯃꯥꯏꯅ ꯂꯩꯍꯧꯕ ꯉꯥꯛꯇꯅꯤ ꯃꯣꯏꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯁ꯭ꯇꯥꯔ ꯃꯥꯔꯛ ꯐꯪꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯦꯁꯦꯖ ꯄꯤꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯇꯝ ꯃꯥꯡꯍꯟꯗꯗꯅ ꯑꯣꯖꯥꯅ ꯇꯥꯛꯄ ꯄꯣꯔꯥꯁꯤꯡꯁꯤ ꯅꯣꯡꯃꯒꯤ ꯑꯣꯖꯥ ꯍꯥꯏꯗꯤ ꯄꯣꯔꯥꯁꯤ ꯄꯨꯊꯗꯗꯅ ꯃꯊꯛꯇ ꯃꯣꯏꯅ ꯊꯦꯡꯅꯒꯗꯕ ꯁꯕꯖꯦꯛ ꯇꯣꯄꯤꯛ ꯃꯌꯥꯝ ꯑꯁꯤ ꯃꯔꯤꯛ ꯆꯨꯝꯅ ꯃꯈꯥꯒꯤ ꯀ꯭ꯂꯥꯁꯇꯒꯤ ꯅꯩꯅꯕꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯂꯧꯖꯩ ꯃꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯨ ꯂꯣꯏꯅꯅ ꯍꯥꯏꯗꯤ M E ꯁꯦꯛꯁꯟꯗ ꯈꯪꯗꯦ LP ꯁꯦꯛꯁꯟꯗ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯤꯅꯁꯨ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯃꯊꯛꯇ ꯊꯦꯡꯅꯒꯗꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯇꯦꯛꯅꯤꯛ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯁꯦꯁꯇ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯄꯥꯟꯗꯝ ꯑꯃꯗ ꯃꯈꯥꯗ ꯂꯥꯏꯔꯤꯛ ꯇꯥꯛꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯁꯨ ꯑꯩ ꯑꯣꯖꯥ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯩ ꯁꯖꯦꯁꯟ ꯄꯤꯖꯔꯤ ꯄ꯭ꯔꯣꯄꯣꯁ ꯇꯧꯖꯔꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯕꯤꯄꯤꯟ ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯈꯣꯏ ꯑꯣꯖꯥꯗꯒꯤꯁꯨ ꯀꯩꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯑꯗꯨꯝ ꯇꯥꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯅꯈꯣꯏꯅ ꯉꯥꯏꯔꯛꯄ ꯃꯦꯇ꯭ꯔꯤꯛꯀꯤ ꯄꯔꯤꯈꯥ ꯍꯥꯏꯅ ꯅꯈꯣꯏꯅ ꯈꯜꯂꯛꯄꯗꯣ ꯅꯈꯣꯏꯅ ꯍꯣꯠꯅꯖꯔꯛꯄ ꯃꯌꯥꯝꯗꯣ ꯀꯗꯥꯏꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯩ ꯅꯠꯇ꯭ꯔꯒ ꯍꯣꯠꯅꯗꯦ ꯍꯥꯏꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯎꯠꯀꯗꯕꯅꯣ ꯍꯥꯏꯕꯒꯤ ꯇꯥꯏꯃꯤꯡꯗꯣ ꯅꯈꯣꯏꯅ ꯐꯪꯗꯅ ꯅꯈꯣꯏꯅ ꯉꯁꯤ ꯎꯠꯇꯅ ꯉꯁꯤ
ꯑꯣꯖꯥꯁꯤꯡꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯗꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥꯁꯤꯡ ꯃꯈꯣꯏꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯁꯤ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯅ ꯅꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯂꯥꯛꯇꯨꯅ ꯑꯣꯖꯥꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯔꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯍꯟꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯊꯥꯒꯠꯂꯤ ꯌꯦꯡꯉꯣ ꯑꯇꯩ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯩꯅ ꯈꯟꯖꯕꯒꯤ ꯑꯪꯀꯅꯤꯀꯣ ꯍꯧꯖꯤꯛꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯁ ꯇꯧꯕ ꯑꯗꯒꯤ ꯃꯥꯔꯛ ꯐꯪꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯥꯏꯔꯕ ꯃꯇꯝꯅꯤ ꯀꯃꯥꯏꯅ ꯇꯧꯅ ꯂꯥꯏꯅꯤ ꯑꯩꯅ ꯇꯝꯃꯤꯕ ꯄꯔꯥꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯇꯥꯕ ꯈꯪꯗꯅ ꯍꯥꯟꯅꯒꯤ ꯄꯔꯥ ꯆꯤꯟꯐꯥ ꯄꯝꯐꯨꯗ ꯄꯨꯔꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯗꯨꯗꯤ ꯌꯥꯔꯔꯣꯏ ꯀꯔꯤꯅꯗꯤ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯍꯟꯗꯛ ꯅꯈꯣꯏꯅ ꯊꯦꯡꯅꯔꯤꯗꯨꯅꯤ OMR ꯁꯤꯠ ꯀꯌꯥ ꯃꯥꯔꯛꯅꯣ 40 ꯃꯥꯔꯛ ꯅꯠꯇ꯭ꯔꯥ 45 ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯇꯣꯞꯄ OMR ꯁꯤꯠ ꯅꯠꯇꯕ ꯑꯗꯨꯁꯨ 45 10 ꯃꯥꯔꯛ ꯑꯃ ꯀꯩꯅꯣ ꯂꯩꯔꯦ ꯑꯗꯨꯗꯤ ꯅꯪ 45 ꯇꯣ ꯅꯪ ꯈꯪꯉꯒ ꯅꯪ ꯏꯕ ꯇꯥꯔꯗꯤ 45 ꯇꯣ ꯅꯪ 45 ꯐꯪꯕ ꯍꯥꯏꯕꯁꯦ ꯁꯤ ꯀꯝꯄꯜꯁꯔꯤꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯕꯖꯦꯛꯁꯦ ꯂꯣꯏꯅ ꯐꯖꯅ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏ ꯈꯪꯉꯕꯅꯦ ꯁꯨꯛꯂꯥꯟ ꯂꯥꯜꯂꯔꯣꯏꯗꯕꯅꯤ ꯈꯪꯉꯗꯤ ꯂꯥꯜꯂꯔꯣꯏꯕ ꯈꯪꯗ꯭ꯔꯒꯅꯤ ꯂꯥꯟꯗꯣꯏꯁꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯅ ꯈꯪꯒꯅꯤ ꯈꯪꯕꯁꯤꯒꯤ ꯑꯩꯈꯣꯏꯅ ꯈꯪꯗꯣꯏꯁꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯒꯦ ꯃꯁꯤꯡꯁꯤ ꯌꯥꯝ ꯂꯨꯗ꯭ꯔꯅꯦ ꯈꯪꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯪꯅꯤꯡꯉꯦ ꯑꯗꯨ ꯈꯪꯗꯣꯏꯁꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯈꯪꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯋꯥꯔꯤ ꯃꯊꯪ ꯑꯩ ꯄ꯭ꯔꯃꯥꯟ ꯑꯃꯈꯛꯇꯪ ꯑꯩ ꯍꯥꯏꯖꯒꯦꯕ ꯑꯩꯈꯣꯏꯒꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯉꯤꯅꯤ ꯃꯃꯥꯡꯉꯩꯗ ꯂꯥꯏꯅꯤꯡꯕ ꯑꯩꯈꯣꯏ ꯍꯤꯟꯗꯨꯗ ꯍꯥꯏꯔꯒ ꯀꯔꯤ ꯍꯥꯏꯅꯩ ꯑꯩꯈꯣꯏꯒꯤ ꯁꯥꯙꯨꯁꯤꯡ ꯔꯤꯁꯤ ꯁꯥꯙꯨꯁꯤꯡ ꯍꯥꯏꯀꯣ ꯅꯈꯣꯏ ꯃꯨꯁꯂꯤꯝꯗ ꯍꯥꯏꯔꯒꯅ ꯄꯤꯔꯒꯨꯝꯕ ꯄꯤꯔꯒꯨꯝꯕꯁꯤꯡꯁꯦ ꯃꯈꯣꯏꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗꯨ ꯆꯨꯝꯃꯤ ꯃꯈꯣꯏꯅ ꯌꯦꯡꯉꯣ ꯃꯈꯣꯏꯁꯤ ꯁꯛꯇꯤ ꯂꯩꯌꯦꯅ ꯍꯥꯏꯗ꯭ꯔꯅꯦ ꯃꯈꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯁꯛꯇꯤ ꯂꯩꯔꯤꯅꯣ ꯃꯈꯣꯏꯅ ꯈꯜꯂꯤ ꯀꯅꯥꯕꯨ ꯈꯜꯂꯤ ꯃꯄꯨꯗꯨꯇꯕꯨ ꯈꯜꯂꯦ ꯏꯁꯣꯔꯗꯨꯇꯕꯨ ꯈꯜꯂꯤ ꯃꯗꯨꯒꯤ ꯋꯥꯈꯜꯗ ꯆꯞ ꯆꯨꯝꯅ ꯃꯈꯣꯏꯅ ꯈꯟꯅ ꯃꯇꯝ ꯀꯨꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯙ꯭ꯌꯥꯟ ꯇꯧꯗꯅ ꯇꯣꯞ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯃꯄꯨꯗꯨ ꯏꯁꯣꯔꯗꯨ ꯐꯪꯉꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗ ꯏꯁꯣꯔꯗꯨꯒꯤ ꯁꯛꯇꯤ ꯈꯖꯤꯛꯈꯛ ꯃꯁꯥꯗ ꯂꯥꯛꯆꯕꯅꯦꯕ ꯃꯗꯨꯅ ꯃꯥ ꯃꯉꯥꯜ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯅꯪꯅ ꯇꯝꯃꯤꯕ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨꯏꯗꯨꯒ ꯃꯄꯨ ꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯅꯤꯡꯅ ꯂꯩꯇꯥꯔꯒꯗꯤ ꯅꯪ ꯁꯤꯌꯣꯔ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪ ꯁꯛꯁꯦꯁ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯗꯣꯔꯤꯕ ꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯟꯗꯛꯀꯤ ꯃꯦꯇ꯭ꯔꯤꯛꯇ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯄꯥꯁ ꯇꯧꯔꯛꯈꯤꯕꯤ ꯑꯩꯈꯣꯏꯒꯤ ꯄꯨꯏꯅꯥꯕꯇꯤ M E ꯁ꯭ꯀꯨꯜꯗ ꯇꯝꯈꯤꯕꯤ ꯁꯥꯇ꯭ꯔꯤ ꯅꯪꯒꯤ ꯃꯤꯡ ꯑꯃꯁꯨꯡ ꯂꯩꯐꯝ ꯅꯣꯏ ꯄꯄꯥꯒꯤ ꯃꯤꯡ ꯑꯗꯨꯒꯤ ꯃꯥꯔꯛ ꯀꯌꯥꯗ ꯐꯪꯉꯛꯄ ꯑꯃꯁꯨꯡ ꯅꯪꯒꯤ ꯀꯩ ꯍꯥꯏꯅꯤꯡꯕ ꯑꯗꯨꯝꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯩꯒꯤ ꯃꯤꯡ ꯕꯦꯝꯆꯥ ꯑꯩꯒꯤ ꯄꯄꯥꯒꯤ ꯃꯤꯡ ꯔꯨꯐꯦꯗꯥ ꯑꯩ ꯇꯣꯂꯦꯟꯈꯨꯟꯗꯒꯤꯅꯤ ꯑꯩꯍꯥꯛ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯂꯦꯇꯔ 3 ꯂꯧꯗꯨꯅ ꯄꯥꯁ ꯇꯧꯔꯛꯏ ꯄꯥꯔꯁꯦꯟꯇꯦꯖ 72%. ꯌꯥꯔꯒ ꯂꯣꯏꯁꯤꯟꯖꯔꯦ ꯂꯦꯇꯔ 3 ꯁꯣꯁꯤꯌꯦꯜꯒ ꯍꯤꯁꯇ꯭ꯔꯤꯒ ꯃꯅꯤꯄꯨꯔꯤꯒ ꯂꯣꯏꯔꯕ ꯑꯗꯨꯅ ꯂꯣꯏꯔꯕ ꯂꯣꯏꯖꯔꯦ ꯍꯣꯏ ꯃꯥꯔꯛꯁꯦ ꯈꯤꯇꯪ ꯃꯁꯥꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯇꯧꯔꯦ ꯐꯔꯦ ꯊꯦꯡꯛ ꯌꯨ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯔꯛꯈꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯁꯤꯒꯃꯨꯛ ꯑꯃꯨꯛ ꯍꯪꯖꯒꯦ ꯏꯅꯥꯎ ꯅꯪꯒꯤ ꯃꯤꯡ ꯂꯩꯐꯝ ꯄꯄꯥꯒꯤ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯀꯌꯥꯗ ꯄꯥꯁ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯤ ꯔꯦꯡꯛ ꯀꯌꯥ ꯀꯩꯒꯤ ꯂꯣꯏꯅ ꯍꯥꯏꯕꯤꯌꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯒꯤ ꯃꯤꯡ ꯑꯣꯏꯅ ꯅꯨꯔꯨꯜ ꯏꯁꯂꯥꯝ ꯀꯧꯖꯩ ꯑꯗꯨꯒ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯅꯨꯔ ꯔꯍꯃꯥꯟ ꯑꯗꯨꯒ ꯑꯩꯒꯤ ꯃꯃꯥꯒꯤ ꯃꯤꯡꯅ ꯁꯅꯥꯍꯟꯕꯤ ꯕꯤꯕꯤ ꯍꯥꯏꯅ ꯀꯧꯖꯩ ꯍꯟꯗꯛ HSLC EXAM ꯑꯁꯤ ꯊꯥꯈꯤꯕꯗ ꯑꯩꯍꯥꯛ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯂꯦꯇꯔ 3ꯗ 77%ꯗ ꯄꯥꯁ ꯇꯧꯔꯛꯈꯤ ꯁ꯭ꯇꯥꯔ ꯃꯥꯔꯛꯁꯨ ꯐꯪꯖꯔꯛꯈꯤ ꯃꯁꯤꯒꯤ ꯃꯊꯪꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯕꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯑꯣꯖꯥꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯑꯩꯅ ꯑꯁꯤꯒꯨꯝꯕ ꯊꯥꯛ ꯌꯧꯕ ꯐꯪꯖꯔꯛꯂꯤꯕꯁꯤꯁꯨ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤꯕ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯖꯥꯜꯗꯒꯤꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯀꯣꯃꯔꯁ ꯕꯗꯔꯄꯨꯔ ꯕꯦꯀꯣꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯀꯣꯃꯔꯁ ꯂꯧꯔꯒ ꯇꯝꯖꯒꯦ ꯍꯥꯏꯅ ꯂꯦꯞꯆꯩ ꯂꯣꯏꯖꯔꯦ ꯌꯥꯝ ꯐꯖꯔꯦ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯦꯂꯦꯟ ꯂꯩꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯑꯃꯗ ꯑꯃꯨꯛ ꯍꯪꯖꯒꯦ ꯏꯆꯟ ꯅꯪꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯗꯒꯤ ꯄꯄꯥ ꯃꯃꯥꯒꯤ ꯃꯤꯡꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯀꯌꯥ ꯅꯪꯒꯤ ꯍꯥꯏꯅꯤꯡꯕ ꯈꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯅꯥꯖ ꯄꯔꯕꯤꯟ ꯀꯧꯏ ꯑꯩꯒꯤ ꯄꯄꯥꯒꯤ ꯃꯤꯡꯅ ꯚꯥꯔꯣ ꯂꯣꯁꯦꯟ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯤꯡꯅ ꯄꯁꯣꯂꯦ ꯕꯤꯕꯤ ꯑꯩꯒꯤ HSLC ꯑꯦꯛꯖꯥꯝꯗ
ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯂꯦꯇꯔ ꯑꯍꯨꯝ ꯁꯥꯏꯟꯁꯅꯦ ꯑꯗꯩ ꯍꯤꯁꯇ꯭ꯔꯤꯅꯦ ꯃꯅꯤꯄꯨꯔꯤꯅꯦ ꯂꯧꯖꯔꯛꯏ ꯑꯗꯨꯒ 75% ꯁ꯭ꯇꯥꯔ ꯃꯥꯔꯛꯁꯨ ꯐꯪꯖꯔꯛꯏ ꯃꯊꯪ ꯑꯁꯤꯗꯤ ꯑꯩ ꯕꯗꯔꯄꯨꯔꯗ ꯕꯗꯔꯄꯨꯔ ꯕꯦꯀꯣꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯁꯥꯏꯟꯁ ꯂꯧꯔꯒ ꯇꯝꯖꯒꯦ ꯈꯜꯂꯤ ꯍꯣꯏ ꯌꯥꯝ ꯐꯖꯩ ꯃꯊꯪ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯁꯛ ꯐꯖꯕꯁꯤꯒ ꯑꯃꯨꯛ ꯍꯪꯖꯒꯦ ꯏꯅꯥꯎ ꯃꯤꯡꯅꯦ ꯂꯩꯐꯝꯅꯦ ꯄꯄꯥꯒꯤ ꯃꯤꯡꯅꯦ ꯑꯃꯁꯨꯡ ꯅꯪꯒꯤ ꯍꯥꯏꯅꯤꯡꯕ ꯀꯩꯀꯩꯅꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯃꯤꯡ ꯑꯍꯃꯗ ꯍꯨꯁꯦꯟ ꯀꯧꯏ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯤꯡ ꯑꯕꯗꯨꯅꯨꯔ ꯀꯧꯏ ꯏꯃꯥꯒꯤ ꯃꯤꯡꯅ ꯖꯥꯅꯦꯔꯥ ꯕꯦꯒꯝ ꯀꯧꯏ ꯑꯩꯒꯤ ꯂꯩꯐꯝꯅ ꯇꯨꯂꯦꯡꯒ꯭ꯔꯥꯝ ꯈꯨꯅꯧ ꯑꯩ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯂꯦꯇꯔ 2 ꯂꯧꯗꯨꯅ ꯍꯤꯁꯇ꯭ꯔꯤꯒ ꯃꯅꯤꯄꯨꯔꯤꯗ ꯄꯥꯁ ꯇꯧꯔꯛꯏ ꯄꯥꯔꯁꯦꯟꯇꯦꯖꯅ 72 ꯑꯅꯤꯁꯨꯕꯗ ꯑꯩꯕꯨ ꯑꯍꯥꯟꯕꯗ ꯇꯝꯕꯤꯔꯛꯂꯤꯕ ꯑꯣꯖꯥꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯊꯪꯗ ꯑꯩꯕꯨ ꯍꯣꯠꯅꯕꯤꯔꯛꯈꯤꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯏꯆꯦ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯅ ꯊꯥꯒꯠꯄꯁꯨ ꯎꯠꯆꯔꯤ ꯃꯈꯥꯁꯦ ꯑꯩ ꯀꯣꯃꯔꯁ ꯂꯧꯒꯦꯅ ꯈꯜꯂꯤ ꯑꯩ ꯕꯗꯔꯄꯨꯔꯒꯤ ꯕꯦꯀꯣꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯇꯝꯒꯅꯦꯅ ꯑꯩ ꯂꯦꯞꯄꯦ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯃꯤꯡ ꯁꯨꯔꯩꯌꯥ ꯕꯦꯒꯝ ꯀꯧꯏ ꯑꯩꯒꯤ ꯄꯄꯥꯅ ꯃꯤꯡ ꯑꯍꯃꯗ ꯎꯗꯤꯟ ꯀꯧꯏ ꯑꯩ ꯍꯟꯗꯛ ꯑꯦꯛꯖꯥꯝꯁꯤꯗ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯂꯦꯇꯔ 2 ꯂꯧꯔꯛꯏ ꯁꯥꯏꯟꯁꯀ ꯍꯤꯁꯇ꯭ꯔꯤꯒ ꯑꯩꯒꯤ ꯄꯥꯔꯁꯦꯟꯇꯦꯖꯅ 73 ꯑꯩ ꯃꯊꯪꯁꯤꯗꯤ ꯃꯦꯍꯔꯣꯏ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯁꯥꯏꯟꯁ ꯂꯧꯔꯒ ꯇꯝꯒꯦ ꯈꯟꯖꯔꯤ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯦ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯒꯤ ꯃꯤꯡ ꯁꯃꯤꯔꯨꯗꯤꯟ ꯀꯧꯏ ꯑꯩ ꯏꯄꯥꯒꯤ ꯃꯃꯤꯡ ꯈꯩꯔꯨꯗꯤꯟ ꯀꯧꯏ ꯑꯩ ꯃꯃꯥꯒꯤ ꯃꯤꯡꯅ ꯒꯨꯂꯥꯕꯤꯕꯤ ꯑꯩ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯂꯦꯇꯔ 1 ꯂꯧꯗꯨꯅ ꯄꯥꯁ ꯇꯧꯔꯛꯈꯤ ꯑꯩꯒꯤ ꯂꯩꯐꯝꯅ ꯇꯨꯂꯦꯡꯈꯨꯟ ꯈꯨꯅꯧ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯃꯤꯡ ꯔꯨꯐꯦꯗꯥ ꯕꯦꯒꯝ ꯀꯧꯏ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯑꯂꯥꯎꯗꯤꯟ ꯑꯗꯨ ꯃꯃꯥꯒꯤ ꯃꯤꯡꯅ ꯖꯍꯥꯅꯥꯔꯥ ꯕꯦꯒꯝ ꯑꯩ HSLC ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯂꯦꯇꯔ 3 ꯂꯧꯗꯨꯅ ꯄꯥꯁ ꯇꯧꯔꯛꯏ ꯄꯥꯔꯁꯦꯟꯇꯦꯖꯅ 74.83 ꯐꯪꯂꯛꯏ ꯃꯊꯪ ꯑꯁꯤꯅ ꯅꯦꯍꯔꯨ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯁꯥꯏꯟꯁ ꯂꯧꯗꯨꯅ ꯇꯝꯖꯒꯦ ꯈꯟꯖꯔꯤ ꯀꯩꯅꯣ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚꯤꯌꯨ ꯇꯥꯏꯞ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕꯁꯦ ꯃꯈꯣꯏ ꯃꯌꯥꯝ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯁꯨ ꯈꯤꯇꯪ ꯊꯧꯒꯠꯄ ꯁꯣꯏꯕ ꯍꯩꯁꯨ ꯍꯩꯅꯗꯕ ꯍꯥꯏꯇꯥꯔꯦ ꯃꯈꯥ ꯇꯥꯅ ꯑꯣꯖꯥꯁꯤꯡꯒꯤ ꯊꯧꯖꯥꯜ ꯂꯧꯔꯒ ꯐꯖ ꯐꯖꯕ ꯃꯥꯔꯛ ꯄꯨꯔꯛꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯣꯠꯅꯁꯤ ꯅꯠꯇ꯭ꯔꯥ